स्टेट असिदा हौखिबा सही लिसिंग अनि कुन मंगागी फेब्रुआरी 16 दगी हौरगा प्रेसिडेंट रूल थमदुना लाखरबा मतुंग कोई सही लिसिंग अनि कुन तरुक असिगी फेब्रुआरी की डेट 3 दा हारिबा स्टेट असिगी अदुगुमलबा लेजिस्लेचर लीडर खल्लबा मतुंग ngarang numidang wairam koy pung taruk taba matamda anoba chief minister oin wasak lawkhre amadi leibak asida leiramba president rule lakhokhraba matung hojik miyam gi oiba popular ba government ama lamdam asida lakhre haiba tare aduga hairiba lagliba anoba government asina leiriba lamdam sigi dum laba loisan dana leiriba dum laba sahi ahum mapung hajak la conflict asida kogi manipur praja miyam na tongan tongan ba divan kaya tongan kholau kaya adam kaya gi mamang gi lawdana lagli hai di ba kholau sing gi manung sanna lengak semu mayam gi ba popular comment ama thamgadabani hai ba miyam gi demand adu ngarang mapung phan gre hai ba mak hai ba du yare ngarang mapung phan gre aduga hai di ba miyam gi kholau na mapung phan la ki ba lakhi ba lengak asina makhata na mayam na pami ba demand sing lamdam sida puhalangi ba ahong ba sing asi mapung phan na porakpa ngamgaduri ba natragana angamodri ba hai ba du hosi pagi wani da hai ba ngamdri adumaku lai ba lengak asida प्रजा मियाम सिना करी करी थबक सिंग मपुंग ओइना करम करम खोंथांग सिंग थांगनिंगी हाइबदु खमिन नबे दमकता कोइना मफम खुदिंग सतुना मियाम गे बम लोब ngमजरबसु मणिपुर की मफम कयादगी लागलगा कोई पुनफम जगह अमा ओइरिबा खोरमन कथे आई नुजिक लेजरे मफम मसिबगनी खोरमन कथेल द दिल्लीबा मफम कयादगी लागलिबा मणिपुर की प्रजा मियाम ना करी खल्ली करी फाउरी अमदी लाइब लेंगा सिदा करी तवनिंगी के हाइबदु मियाम पुना खमिन नबे ता जामतक लौमिसी Hangoy leibak irang thokdana president rule charairaba matamdudadi aikoina president rule laise indiana sason tawrapani direct koi state na tawba natabani na aikoida nungaitaba phawi adubu hujikte koi state na paijaro haidana center na su koina chahi ahum phading chin phau uraktraga handak ubase sibadi koida nungaiba phawi adubu nungaiba phawriba nungaiba se numi kya ni nungai doino pung kya nungai doino second kya nungai doino haibase thamningneba maramdi hojik oiraiba situation sida president rule leirakanda leibak si sachon tawba ngamdre elected person sing sina president rule leiradi aikoi gi lamben highway sing chalse free movement tawni free da chatpa yarani ka hairamaga chalhan mangam dabado free movement tawrani hairaga sengmai yobodai de dum chang yagidre adugu mayam am leibenina center na miyam gi ihong lakba handak praja miyam ama hauraga saurak padu ubadagi imai ben isa isu mayam ama na akhoi citizen sing sini yaning da mot urak padagi moi chopa tare hadana tawrak pagi thawong ne ba ko aduga ai isa singna hinjang mathelam pijag yai haugera hauroira thongbi tu haibagi mawong lakpa che sidi nuai bang khangde ba aduga sarkar si pairaka na ngasi ge akhoi gi isa isu hai tare ko elected person singsina assembly member ori ba isa singsia sina thangai sengna akoi aware ko adagi mayu makai mai thadok pigre amata hoi adu haugra je ba adu orgadi hujik lakadoi ba situation 2026 sai se sahi anoba mala abane ba anoba lak pa sira moi moi gi kari kari kanan package kari kari to bigre simadi tawrani haiba che thabak oina onthok bi ba sida tawrani haiba nataba simadi tawre haiba do spelling do manahan daba tawgani haiba ga tawgre haiba ga di spelling manade dana adu maina tawraga ga si koi gi chai chu singchina koi gi assembly member oi bai cha singchina koi gi anoba sarkar ama lakpa sida ha na gi do asoi be khara leibedagi sarkar si tem thobani hojik te amo akul atong leiram do men le yare hojik koi pai de adu oraga di koi gi oi riba manipur gi wa riba se su chan adagi dilip ta lei riba ichai su mai ben mayam
ꯃꯌꯥꯝ ꯑꯃ ꯑꯗꯩ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯦ ꯃꯨꯟꯅ ꯈꯟꯊꯔꯒ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯣꯁꯦ ꯆꯦꯗꯗꯤ ꯂꯩꯌꯦꯕ ꯐꯤꯜꯗꯗꯤ ꯂꯩꯇꯦꯕ ꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦ ꯏꯁꯝ ꯁꯝꯅ ꯀꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯀꯔꯤ ꯈꯪꯒꯗꯅꯣ ꯏꯃꯥꯏꯆꯥ ꯑꯩꯈꯣꯏꯅ ꯎꯕ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤꯅ ꯄꯨꯡ 9 ꯐꯥꯎꯁꯦ ꯁ꯭ꯇ꯭ꯔꯤꯠꯁꯦ ꯐꯝꯕ ꯌꯥꯏꯑꯕ ꯑꯍꯥꯡꯕꯗ ꯄꯨꯡ 9 ꯍꯦꯛ ꯇꯥꯈ꯭ꯔꯒꯗꯤ ꯐꯝꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯦ ꯒꯃꯦꯟꯅ ꯊꯣꯛꯏꯅꯦꯕ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯀꯣꯔꯄꯣꯔꯦꯁꯟꯅ ꯊꯣꯛꯏꯅꯦꯕ ꯍꯧꯖꯤꯛ ꯃꯤ ꯉꯥꯛꯇ ꯁꯣꯔꯣꯛ ꯂꯩꯔꯤꯁꯦ ꯇꯦꯝꯄꯣꯔꯔꯤꯗꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯐꯝꯍꯟꯅꯤ ꯇꯦꯝꯄꯣꯔꯔꯤꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯃꯌꯥꯝꯒꯤꯅꯤ ꯍꯥꯏꯔꯒ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯨ ꯊꯣꯔꯛꯑꯒ ꯁ꯭ꯋꯥꯏ ꯌꯣꯜꯂꯅꯤ ꯃꯣꯏ ꯐꯝꯐꯝꯗꯨꯅ ꯃꯤ ꯑꯇꯣꯞꯄ ꯐꯝꯃꯒ ꯃꯍꯨꯠ ꯁꯤꯜꯂꯝꯃꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯧꯕ ꯂꯧꯗꯕꯗꯨꯗꯤ ꯃꯥꯅ ꯎꯔꯨꯗ꯭ꯔꯦ ꯂꯧꯔꯝꯒꯅꯤ ꯀꯅꯥꯒꯨꯝꯕꯅ ꯐꯪꯉꯒꯁꯨ ꯑꯗꯨꯗꯤ ꯑꯩ ꯃꯤꯠꯃꯛꯅ ꯎꯗꯕꯅꯤꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯄꯣꯠꯁꯦ ꯁꯔꯥꯟ ꯇꯨꯔꯥꯟ ꯂꯣꯏ ꯂꯥꯛꯑꯦꯕ ꯑꯅꯧꯕ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯈꯥꯏꯗꯦꯟꯁꯤꯁꯨ ꯁꯤꯁꯇꯦꯝ ꯑꯃꯒꯤ ꯃꯈꯥꯗ ꯆꯞ ꯆꯥꯅ ꯔꯨꯜꯗꯨꯒꯤ ꯃꯈꯥꯗ ꯇꯧꯕꯤꯔꯣ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯗꯁꯨ ꯇꯧꯕꯤꯔꯣ प्रजासिंदꯁꯨ मानब मियंग येंबियोबा लाइरबा इना खुनबा तौबा ngamdaba थिबिगनोबा जब जान अचुंब तौबा मिदुग नोंते स्टेन तौरगा लेबाक संतक इंगना चिंगना पालगा सेंटरना ए मफम रांग खंगदबा कुकीना लागा आई सेपरेट पियो हाइरेरगा इंडिया गवर्नमेंट फुल सपोर्ट तौबा मानदौना चिंददी मानदे हायबा अदुगा कुकी सिंगना हाला हालगा तौरी म्याम सिदि कंडेम तौबा अमता तादेबा को अदुगा अखोइगे इसा इशू ममाम चामुई मंगा हाकी बगा दु नुंगाइ अरांग छात्र छात्री अनि सिरि दो ngasi भाव इंडिया गवर्नमेंट नुंगाइ तबै थमोइ सोपै अमता पंदेबा अदुना सिगुम मयाम मिसम खाइ नाइबा अदुगा मागी प्रजानी इंडिया मनुंग चलिबनि सिटीजन ngaktani khallagadi narco terrorist ne hainariba kuki singchidi lamhang to hangdai laaga miram dai laaga khoida kuda laitagi bani madi original nateba ko yellow mi nateba madu monna inda government khangaga kududa ne khoina amumu ima hoina harise india government ga khoigi yellow mi myam se hawdok minar ko mi se khangdrabadi ai khoi noi ma india da tillaro khoi to khaijarge he haidai se kai nai mun pho hapudu tawbino ba aduga minung si laidana oi mayum kai leijadaba singse ai khoi pibirage haragana khoi mantri mla oiriba achogo sang oiriba prime minister gi oigera home minister gi oigera finance gi oigera mai mai state to the pibiru so ba khoi saugadro aduga ngamme na khoi rom da na pho hapu tawraga sumai na suknam tawbase ai khoi ware khangabanina andak la iba 2026 ki February dagi moina lauraga leibak se nungairani khoi sachon praja myam ba pa ma tawni haibase sida ekar okar onadana akai thengna tawbira o asoda jo khoi puna niminasi ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯤꯕ ꯃꯐꯝꯁꯤ ꯂꯥꯛꯏꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯃꯊꯪꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯂꯩꯅꯈ꯭ꯔꯕꯁꯨ ꯂꯥꯛꯏꯕ ꯑꯅꯧꯕ ꯂꯩꯉꯥꯛꯁꯤꯅꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯏꯊꯤꯜ ꯈꯪꯅ ꯑꯦꯀꯥꯔ ꯑꯣꯀꯥꯔ ꯁꯣꯏꯗꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯝ ꯊꯝꯕꯤꯔꯛꯎꯁꯤ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯅ ꯀꯔꯤ ꯐꯥꯎꯔꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯁꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯥꯝꯅ ꯂꯥꯛꯅꯕ ꯈꯣꯜꯂꯥꯎꯒ ꯌꯥꯝ ꯂꯥꯎꯅꯈꯤꯕ ꯁꯔꯀꯥꯔ ꯑꯅꯧꯕ ꯑꯃ ꯁꯦꯝꯃꯨ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯜꯂꯨ ꯍꯥꯏꯕꯗꯣ ꯉꯔꯥꯡꯁꯦ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ ꯂꯩꯉꯥꯛ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯩꯁꯤꯗ ꯏꯃꯥꯒꯤ ꯀꯔꯤ ꯃꯣꯠ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯗꯤ ꯑꯐꯕꯗ ꯑꯣꯏꯍꯜꯂꯣ ꯃꯌꯥꯝ ꯄ꯭ꯔꯖꯥꯁꯦ ꯋꯥꯍꯜꯂꯅꯨ ꯑꯐꯕꯗ ꯑꯣꯏꯍꯜꯂꯣ ꯆꯥꯍꯣꯡ ꯉꯥꯍꯜꯂꯣ ꯁꯔꯀꯥꯔꯁꯨ ꯀꯥꯏꯔꯅꯨ ꯐꯖꯅ ꯂꯩꯔꯣ ꯁꯔꯀꯥꯔ ꯄꯥꯟꯗꯕ ꯅꯨꯡꯉꯥꯏꯇꯦ ꯀꯩꯀꯩꯗꯤ ꯇꯧꯍꯟꯅꯤꯡꯕ ꯂꯩ ꯏꯃꯥ ꯀꯩꯀꯩ ꯇꯧꯍꯟꯅꯤꯡꯕꯕꯣ ꯇꯥꯡꯉꯤ ꯈꯣꯠꯂꯤꯁꯦ ꯍꯟꯊꯍꯜꯂꯨ ꯀꯣ ꯄꯣꯠꯇꯤ ꯌꯥꯝ ꯇꯥꯡꯉꯗ꯭ꯔꯥ ꯍꯟꯊꯍꯜꯂꯨ ꯈꯔ ꯁꯔꯀꯥꯔ ꯑꯅꯧꯕ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯤꯌꯥꯔꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯔꯀꯥꯔ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏ ꯑꯗꯨ ꯍꯧꯖꯤꯛ ꯋꯥꯔꯤꯕ IDPꯁꯤꯡꯁꯦ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ IDPꯁꯤꯡꯁꯦ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯁꯦ ꯑꯩ ꯄꯥꯝꯃꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯖꯤꯛ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯃꯤꯂꯣꯟꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯁꯣꯊꯔꯦꯕ ꯁꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯤꯕꯂꯞ ꯑꯣꯏꯔꯛꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯔꯛꯅꯕ ꯁꯔꯀꯥꯔꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯒꯨꯝꯕ ꯃꯤꯠꯌꯦꯡꯗ ꯍꯥꯏꯗꯤꯀꯣ ꯂꯩꯕꯥꯛ ꯁꯥꯟꯇꯤ ꯑꯣꯏꯍꯟꯕ ꯏꯔꯥꯡ ꯂꯣꯏꯁꯤꯟꯍꯟꯕꯤꯕ ꯆꯠꯄ ꯌꯥꯗ꯭ꯔꯕ ꯂꯝꯕꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯐꯥꯎꯕꯗꯤ ꯌꯥꯔꯦ ꯍꯥꯏꯀꯣ ꯆꯠꯄꯗꯤ ꯌꯥꯗꯦꯀꯣ ꯆꯠꯄꯗꯤ ꯌꯥꯗꯦ ꯐꯥꯎꯕꯗꯤ ꯌꯥꯔꯦ ꯍꯥꯏ ꯑꯗꯣ ꯆꯠꯄꯁꯨ ꯌꯥꯍꯟꯕꯤꯕ ꯐꯥꯎꯕꯁꯨ ꯌꯥꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯆꯤꯡꯒꯤ ꯈꯨꯠꯀ ꯃꯥꯟꯅꯍꯟꯕꯤꯕ ꯃꯣꯏ ꯑꯆꯧ ꯑꯁꯥꯡ ꯈꯔꯕꯨꯗꯤ ꯆꯠꯂꯨꯔꯦ ꯉꯔꯥꯡꯁꯨ ꯂꯥꯛꯑꯝꯃꯤꯀꯣ ꯃꯣꯏꯅ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕꯗ ꯀꯩꯁꯨ ꯇꯧꯗꯕ ꯈꯔꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕꯗꯤ ꯌꯥꯗꯕꯗꯤ ꯃꯥꯜꯂꯦ ꯌꯥꯁꯨ ꯌꯥꯗꯦꯀꯣ ꯌꯥꯕ ꯑꯣꯏꯗ꯭ꯔꯤꯀꯣ ꯑꯗꯣ ꯌꯥꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃ ꯌꯥꯍꯟꯕꯤꯕ ꯄꯥꯝꯃꯦ ꯑꯗꯒꯤ ꯑꯃꯨꯛ
ꯑꯩꯈꯣꯏꯒꯤ IDP ꯁꯤꯡꯁꯦ ꯃꯌꯨꯝꯗ ꯍꯟꯖꯜꯂꯦꯗꯅꯀꯣ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯤꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯥꯟꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯔꯤꯟꯗꯀꯣ ꯍꯤꯡꯍꯟꯕ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯕꯖꯥꯔꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯁꯨꯔꯒ ꯆꯥꯔꯤꯅꯦꯕ ꯑꯩ ꯏꯁꯥꯃꯛ ꯀꯦꯗꯣ ꯑꯃꯅꯤꯀꯣ ꯀꯦꯗꯣ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯁꯨꯔ ꯆꯥꯔꯤꯅꯤ ꯑꯥꯗꯒꯤ ꯂꯥꯛꯑꯒ ꯂꯦꯛꯑꯒ ꯆꯥꯔꯤꯅꯤ ꯂꯦꯛꯑꯒ ꯆꯥꯕꯒꯤ ꯑꯋꯥꯕꯗꯨꯒ ꯌꯨꯝꯗ ꯂꯩꯔꯤꯕ ꯆꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯒꯗꯤ ꯈꯦꯠꯅꯕ ꯂꯩꯕꯅꯤ나 ꯑꯩꯈꯣꯏ ꯑꯌꯥꯛ IDP ꯑꯃ ꯑꯣꯏꯗ꯭ꯔꯒꯁꯨ IDP ꯑꯃꯅ ꯐꯪꯉꯤꯕ ꯃꯆꯥꯛꯇꯨꯗꯤ ꯑꯩ ꯏꯁꯥꯁꯨ ꯐꯪꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯥꯔꯒꯗꯤ IDPꯁꯤꯡꯁꯦ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕꯤꯕ ꯂꯩꯕꯥꯛ ꯁꯥꯟꯇꯤ ꯑꯣꯏꯍꯟꯕꯤꯕ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦ education policy gi tongan tongan step mayam lai ko this the president rules amu lai ore ado satra moina khoi gi education sector do ju marak sida tongan ton ba satra sing gi mabung pha da mayam lai bi demand mayam to ko kholong mayam to ko la khre ko sida noi gi satra moina kai phang do hai di ko hoi khara di phagal ka da ba buti ma le bu ko ana ba na tha ja ba di oi de ba yan pang tha ja ba di oi de ba khara di phag lak to ma le ba okay thank you पाली सरकार पांदौरी जो मयाम वाल वाने ना तुम हाइने दो अंगदे दे पाखचदना तुम यादरिने वाद वालजु वात्रजु कोई ngarang cabinet meeting phamba hogre lenga gumse minister ma wasang logre president rule leira modu lokthokre makha tana sidai sida laibal lenga sida pakhatpa mayam imagi pakhatpa mayam do kokna ba kari kari di phungdoni kai kai tawraga di praja ma oina ima hoida pakhali basing si kokani na khanbi irang di adum pakta mata ba ko taraga ju pakhatpa ma isada ne ko amung nungai hali amung nungai hande tawrije chingum je gaye ba mihin je aduna pangwa da waye ba amuk tawra adra amu haura adra sigi pakat jaye ba lenga anau bam la ga su koi gi irang se amuk la ki gadra haibagi akiba mi pai badu adum lei ba isada lenga lai ba lenga sida praja moina kari kari ahan ba hujik lei ba mani bugi situation ji yeng kan da kari kari tawani ha kitang phungdo piramo हाइबो मुखं देले तौ समानो द फोने samana dum kone ja hana dum na dum le dum hamu da ni aina khanja khandi bi mo la hamu ne ada ka hong ba le ra bi le ba okay yam ngai je rally kem da lai ba sele naw sing ipa isa pun ma ai sa maksu rally kem da lai jabani adu maham sida ina bai la kham da la thang na jabani khabam dum khang da na tumam jabam khang da na mayum ma kai thadu ma la yen na khra ba sing asi ahan ba oina mayum da hanjil han laga ne na ta na ha ni ma to gu lehan bang amadu buhin biu haidana ngasi anu lai ba lenga si ahan ba priority oina thaman je okay yam ngai je atopa hen ba kari kari sing phungdo ni ma le ri adu so dum ha ba khata bi ya ni ba ahen ba thoi do padi thoina ai gi apa ma le je hari ba maham khud ma ai cha ai cheli no ka na tumam jamon khang le ri si khatang ha na thang okay yam ngai je koi yam sina phungdo bi re si yam si ma ta ba makhal lai kai dagi laktuna koi lanjin len IDP oina lai ba dagi koi gi hingna bai da makta koi mafam asida koi biryani yonduna koi gi hingna bo hotna ri ba yam amani mahangna phungdo bi re si yamna fajaba amadi mayamna su praja mayamna su adum pamnaraga leiraba wafum amani ahanbada leiriba IDP sing si hana mayum da hanjil hanlaga koi tangdu leita da na tumam jabam khangna leiriba sing si hana leitana leihan biu haiba wafum sini makhatana kana kana khui oiba koi isnau sing atopa sing gi oiba mo sing si adum dong ba hona min si tin khaba matam ni mana mai taraka jatra torok pada loidori matam nei ka khai kham hinde mai program am phawa complete hoine pangthok pa ngamdong lande ai bon andak la khatri belengak se lai belengak se 1 year complete hoiro ba tha taru wal nge election gi amo yam chumo khoi pabung habi su ke to gon nang roi na sa to bi re de kem to rom re habi ko khalo de lai ba mani mani adubu hoi lairiba tampaki MLA nipura chingyaw da bida masina peacefully yamna corporation pinaraga kumang yaw na progress laina batora agadi kay makhara short program makhardi function to ngam khali adu ga muka taksa bisa da moy masena maga ai ka mana do da di khoi metai musa manipur ki tampaki ai muslim niko masina yamna nero minded chelagadi matam lero ai wakhani ko yam noi je babung aduna kem chance speaker di waram me
ꯔꯨꯔꯦꯜ ꯗꯤꯕꯂꯞꯃꯦꯟ ꯑꯦꯟ ꯄꯟꯆꯥꯌꯇꯤ ꯔꯥꯖꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯨ ꯕꯤꯔꯦꯟꯒꯤ ꯃꯇꯝꯗ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯕꯤꯔꯦꯟꯒꯤ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯁꯔꯀꯥꯔꯁꯤ ꯐꯪꯁꯟ ꯇꯧꯕ ꯉꯝꯈꯤꯗꯦ ꯕꯤꯔꯦꯟꯒ ꯃꯨꯛꯅꯔꯛꯄꯗꯒꯤ ꯑꯗꯨꯅ ꯐꯔꯦ ꯑꯃꯔꯣꯝꯗ ꯑꯐꯕꯁꯨ ꯑꯣꯏꯁꯅꯨ ꯃꯥꯅ ꯇꯧꯔꯤꯕ ꯂꯩꯉꯥꯛꯁꯦ ꯃꯄꯨꯡꯁꯨ ꯐꯥꯁꯅꯨꯀꯣ ꯃꯥꯒꯤ ꯑꯦꯝꯄꯤ ꯑꯣꯏꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯂꯩꯔꯝꯗ꯭ꯔꯗꯤ ꯌꯥꯝ ꯐꯔꯦ ꯆꯤꯡꯕꯥꯟꯗꯅ ꯈꯩ ꯇꯩꯔꯒ ꯄꯨꯛꯅꯤꯡꯗꯅ ꯐꯨ ꯐꯨꯝꯃꯗꯤ ꯕꯦꯔꯥ ꯑꯣꯏꯗꯣꯏꯕ ꯑꯩ ꯋꯥꯈꯜꯅꯤ ꯃꯥꯏꯕꯝ ꯑꯗꯣ ꯉꯁꯤꯁꯦ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯒꯣꯚꯔꯅꯔꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯁꯦ ꯐꯝꯅꯅꯕ ꯁꯨꯃꯣꯟꯁꯨ ꯀꯧꯔꯛꯈꯤꯕ ꯂꯩꯔꯦ ꯉꯁꯤ ꯅꯨꯡꯊꯤꯟ ꯄꯨꯡ 4ꯗꯒꯤ ꯐꯝꯒꯗꯣꯏꯅꯤ ꯑꯗꯨ ꯍꯌꯦꯡ ꯂꯣꯏꯁꯤꯟꯗꯣꯏꯕ ꯑꯗꯣ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯀꯩ ꯐꯝꯅꯤꯡꯉꯤ ꯁꯤꯒꯤ ꯐꯝꯒꯗꯧꯔꯤꯕ ꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯁꯤꯗ ꯃꯁꯤꯗꯗꯤ ꯊꯣꯏꯗꯣꯛꯄ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏꯗꯤ ꯀ꯭ꯔꯦꯛꯀꯤ ꯋꯥ ꯑꯃꯐꯥꯎ ꯂꯩꯔꯣꯏ ꯌꯥꯝ ꯐꯖꯅ ꯁ꯭ꯃꯨꯠꯂꯤ ꯔꯟ ꯇꯧꯅꯤꯅ ꯈꯜꯂꯤꯀꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4ꯗꯒꯤ ꯐꯝꯗꯣꯏꯁꯦ ꯑꯗꯨꯒ ꯌꯥꯝ ꯐꯖꯅ ꯆꯤꯡꯒꯤ ꯋꯦꯠꯇꯤ ꯈꯪꯗ꯭ꯔꯦ ꯚꯦꯂꯤꯒꯤꯗꯤ ꯃꯣꯏ ꯅꯤꯐꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯁꯣꯂꯤꯠ ꯑꯣꯏꯅ ꯃꯣꯠꯁꯤ ꯄꯤꯅꯤ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯐꯨꯝꯅ ꯂꯩꯕ ꯄꯦꯟꯗꯕ ꯃꯆꯦꯠ ꯑꯃ ꯐꯣꯡꯗꯣꯛꯇꯣꯏꯕ ꯁꯨꯝꯐꯥꯎ ꯐꯣꯡꯗꯣꯛ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯔꯣꯝ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯒ ꯂꯣꯏꯅꯅ ꯉꯁꯤꯗꯒꯤ ꯍꯧꯔꯒ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 7ꯁꯨꯕ ꯁꯦꯁꯟ ꯐꯝꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯒꯚꯔꯅꯔꯅ ꯁꯨꯃꯣꯟ ꯊꯥꯔꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯃꯔꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯂꯤꯠ ꯇꯤꯚꯤꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯣꯠꯁꯤꯡ ꯂꯧꯖꯔꯨꯕ ꯃꯇꯝꯗ ꯐꯪꯂꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯃꯇꯝꯗ ꯄꯥꯜꯂꯝꯕ ꯂꯩꯉꯥꯛꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯅꯗꯕ ꯅꯨꯡꯁꯤ ꯆꯥꯟꯅꯗꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯀꯌా ꯂꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯑꯐꯕ ꯃꯥꯏꯀꯩꯗ ꯂꯝꯖꯤꯡꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯝꯗꯝꯁꯤꯗ ꯋꯥꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯊꯨꯕꯗ ꯁꯥꯟꯇꯤꯗ ꯍꯟꯖꯤꯜꯍꯟꯕ ꯑꯃꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯈꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯈꯤ ꯃꯁꯤꯒ ꯅꯠꯇꯅ ꯍꯥꯏꯋꯦꯁꯤꯡꯗ ꯍꯧꯖꯤꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗ꯭ꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯔꯛꯈꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯉꯁꯤ ꯐꯝꯒꯗꯧꯔꯤꯕ ꯁꯦꯁꯟꯁꯤꯗ ꯀꯔꯤ ꯋꯥꯐꯝꯁꯤꯡ ꯈꯟꯅꯔꯛꯏ ꯀꯔꯤ ꯋꯥꯐꯝꯁꯤꯡ ꯄꯨꯈꯠꯂꯛꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯉꯥꯏꯃꯤꯟꯅꯈꯤꯕ ꯇꯥꯔꯤ ꯑꯗꯨꯒ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯜꯂꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯈꯤꯕ ꯇꯥꯔꯤ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯇꯣꯝ ꯔꯥꯖꯀ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯕꯤꯁꯤꯖꯨꯔ ꯏꯅꯥꯝ ꯏꯂꯤꯠ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ